ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯀꯤ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯀꯤ ꯀꯦꯟꯗꯜꯁꯦ ꯌꯥꯝ ꯐꯖꯅꯕꯨꯗꯤ ꯗꯥꯎꯟ ꯇ꯭ꯔꯦꯟꯁꯦ ꯂꯥꯛꯑꯦ ꯀꯣ ꯑꯗ ꯁꯤꯗꯩꯗ ꯗꯥꯎꯟ ꯇ꯭ꯔꯦꯟꯁꯦ ꯐꯖꯅꯕꯨꯗꯤ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯂꯥꯏꯚ ꯃꯥꯔꯀꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯅꯣꯏꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈꯤꯕꯗꯣ ꯉꯁꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣꯗꯤ ꯑꯣꯏ ꯏꯟꯗꯤꯁꯥꯏꯁꯤꯞ ꯑꯣꯏꯅꯗꯤ ꯂꯩ ꯀꯣ ꯏꯟꯗꯤꯁꯥꯏꯁꯤꯞ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯤ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯇ꯭ꯔꯦड ꯇꯧꯔꯤꯉꯩꯗ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯥꯔꯀꯦꯠꯁꯤ ꯗꯥꯏꯔꯦꯛꯁꯟꯗ ꯈꯤꯇꯪ ꯗꯥꯏꯔꯦꯛꯁꯟ ꯂꯦꯁ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯃꯥꯔꯀꯦꯠꯇ ꯃꯥꯔꯀꯦꯠ ꯗꯦꯕꯂꯞꯃꯦꯟꯁꯤ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯉꯣꯅ ꯍꯥꯏꯕꯗꯣ ꯀꯣ ꯂꯥꯏꯚ ꯃꯥꯔꯀꯦꯠꯇ ꯃꯥꯔꯀꯦꯠ ꯗꯦꯕꯂꯞꯃꯦꯟꯁꯤ ꯌꯦꯡꯉꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩꯈꯣꯏ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯄ꯭ꯂꯥꯟꯁꯤꯃ ꯃꯈꯥꯔꯣꯝꯗ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯛꯄ ꯑꯃ ꯁꯤꯒꯤ ꯄ꯭ꯂꯥꯟꯁꯤꯃꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤꯅ ꯄꯤꯔꯤꯕ ꯄꯣꯠꯁꯤꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁꯣꯜꯞ ꯇꯧꯔꯦ ꯍꯥꯏꯕꯅꯦꯕ ꯃꯥꯔꯀꯦꯠꯁꯦ ꯈꯔ ꯀꯨꯝꯕꯗ ꯈꯔ ꯁꯣꯜꯞ ꯇꯧꯔꯦ ꯍꯥꯏꯕꯅꯦ ꯀꯦꯟꯗꯜꯗꯕꯨꯗꯤ ꯔꯦꯠ ꯀꯦꯟꯗꯜ ꯑꯣꯏꯖꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯑꯟꯗꯔꯂꯥꯏꯟꯒꯤ ꯁꯤꯒꯤ ꯐꯤꯒꯔꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯁꯤꯗꯤ ꯃꯥꯔꯀꯦꯠꯁꯦ ꯈꯔ ꯁꯣꯜ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯗꯧꯔꯦ ꯉꯁꯥꯏ ꯃꯣꯔꯅꯤꯡꯗ ꯃꯥꯔꯀꯦꯠꯇꯣ ꯃꯊꯛꯂꯣꯝ ꯊꯥꯒꯠꯂꯨꯔꯦ ꯁꯤ ꯀꯨꯝꯃꯛꯑꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯏꯚ ꯃꯥꯔꯀꯦꯠ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯔꯝꯕꯗꯣ ꯁꯤꯒꯤ ꯀꯨꯝꯊꯔꯛꯏꯕ ꯃꯥꯔꯀꯦꯠꯁꯦ ꯁꯤꯁꯨ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯀꯣ ꯁꯤ ꯐꯖꯗꯦ ꯁꯤꯁꯨ ꯐꯖꯗꯦ ꯅꯠꯇ꯭ꯔꯥ ꯁꯤ ꯀꯨꯝꯊꯔꯤꯕ ꯄꯣꯠꯁꯦ ꯐꯖꯗꯦ ꯑꯗꯨꯗꯨꯅ ꯇ꯭ꯔꯦꯠꯀꯤꯗꯤ ꯉꯁꯥꯏꯒꯤ ꯀꯨꯝꯊꯔꯛꯄꯁꯤ ꯐꯖꯗ꯭ꯔꯕꯅꯤꯅ ꯁꯤꯒꯤ ꯖꯒꯥꯁꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯇ꯭ꯔꯦꯠ ꯂꯧꯕꯗ ꯀꯩꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯣꯞꯁꯟꯒ ꯑꯣꯏꯕꯅꯤꯅ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯖꯒꯥꯗꯨꯅꯦꯕ ꯑꯗꯨꯅ ꯆꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯔꯀꯦꯠꯇꯨ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯑꯣꯚꯔꯂꯦꯞ ꯇꯧꯔꯤꯕ ꯆꯥꯡꯁꯤꯗꯒꯤ ꯍꯟꯊꯔꯛꯑꯀꯥꯟꯗ ꯆꯪꯉꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯩꯗꯧꯔꯦ ꯁ꯭ꯋꯥꯏꯗ ꯐꯖꯅ ꯃꯥꯁꯦ ꯇꯞ ꯇꯞꯅ ꯑꯗꯨꯒꯤ ꯐꯣꯔꯃꯦꯁꯟꯗꯨ ꯄꯤꯕ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯆꯞ ꯆꯥꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯂꯩꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯤ ꯑꯣ ꯁꯤꯒꯤ ꯖꯒꯥꯁꯦ ꯆꯞ ꯆꯥꯅ ꯇꯦꯁ ꯇꯧꯔꯒ ꯇꯦꯁ ꯇꯧꯔꯝꯃꯦ ꯑꯗꯨꯗꯒꯤ ꯀꯣꯟ ꯑꯃ ꯃꯊꯛꯂꯣꯝꯗ ꯊꯥꯡꯒꯠꯄꯅꯦ ꯀꯣ ꯑꯗꯨꯅ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯀꯦꯟꯗꯜꯗꯗꯤ ꯌꯥꯗꯦ ꯀꯦꯟꯗꯜꯅꯕꯨꯗꯤ ꯁꯤ ꯔꯦꯠ ꯀꯦꯟꯗꯜꯅꯤ ꯔꯦꯠ ꯀꯦꯟꯗꯜꯅꯗꯤ ꯁꯤ ꯃꯥꯔꯀꯦꯠꯁꯦ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯆꯠꯂꯤꯅꯦꯅ ꯄꯥꯗꯣꯏꯅꯤ ꯄ꯭ꯔꯣꯐꯥꯏꯜꯅꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯥꯗꯕꯅꯤꯅ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯌꯦꯡꯉꯀꯥꯟꯗ ꯀꯨꯝꯊꯔꯛꯄꯗꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯄ꯭ꯔꯣꯐꯥꯏꯜꯅ ꯌꯦꯡꯉꯤꯁꯤꯅ ꯁꯦꯂꯔ ꯁꯣꯜꯂꯦ ꯍꯥꯏꯔꯦ ꯁꯦꯂꯔ ꯁꯣꯜꯂꯦ ꯍꯥꯏꯔꯗꯤ ꯕꯥꯌꯔꯅ ꯊꯣꯛꯆꯜꯂꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁꯤ ꯀꯨꯝꯊꯔꯛꯄꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯤ ꯃꯊꯛꯂꯣꯝ ꯊꯥꯒꯠꯄꯒꯤ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯉꯤꯕ ꯇ꯭ꯔꯦꯟꯗꯣ ꯅꯠꯇ꯭ꯔꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯒ꯭ꯌꯥꯟ ꯇꯥꯏ ꯇꯥꯗꯦ ꯍꯣꯏ